Colombia's Cerezon hairiba mafam asigi mining tofam asida scientists amadi paleontologists singsu laibak tawba yaurami maramdi mining tawriba area asi 60 million years ki mamangda rainforest oiramba mafam amakhakni maram asina mafam asida makhoina ancient plants amadi animals singi fossil thiribani mafam asi Prithvi miyamdagi naitom taduna leirakpa mysterious kayagi horokfam oiriba mafam amani excavation tawbada expert singna nung marakasidagi yamna strange oiba posak ama thingnakhi nung leingoi sing asi fajana lakthoklaga yengluba matamdadi posak asi atai karisu oiramkhide saru oiduna leramkhi miyoi kharanadi saru asi crocodile gi saru oiramgani hainai aduga miyoi khara amanadi saru asi tortoise ki saru oiramgani hainakhi aduga miyoi khara amanadi masi thainagi umaka kumba oiramgani haiki adubu kona thangdadi masigi saru asina scientist singbu ngasi fawbagi oina khwaidagi chawba largest snake amagi sangsar amada pukhi masigi lin asibu Titanoboa hairaga khangnei masi icham chamba lin nate ngasi khwaidagi chawi hairiba green Anaconda asidagi fawba saruk tara hena lumba aduga passenger bus amadagi hena sangliba linni lin asi kayamuk lumbage hairagadi karigumba lin asi laibakta khara khajik lenglaga chatlurabadi masagi weight asina lumman khiduna sijakidaba linni icham chamba saru asina scientist sing asibu Amazon gi thaina matamgi warida amuk pukhi asuk chawba lin asi matau karamna lengduna chatpagi matau karamna sadan bagi aduga asuk chawba lin asi matau karamna Amazon forest asidagi mangkhibano marup mayambu DAshil 2.0 4Ever gi anoba video asida taramno ukchari marup mayam Titanoboa gi discovery asi suddenly hekta tokhiba discovery nate wari asi 1994 matamdagi horakhibani local geologist Henry Garciana Cerezon gi mining mafam asida laibak tawba matamda u akangba masa manba posak ama thingnakhi matam adudadi miyoi amatana pochak asida attention launakide pochak asi box manungda hapsilaga thamjinki adubu sahi nipan mukhi matung 2002 dasu geologist Fabiani Herrerana pochak asiga manaba atopa pochak ama amuk thingnakhi geologist sing asidi Paleocene flora singda research toba lakpani ngasi dagina sahi lakayagi mamangda Prithvigi first tropical rainforest adu karamba phibamda leiramba yai haibadu khangningbadagi thijinba lakhibani mining mafam asidagi fangkiba fossil sing asibu 2007 gi matamda Florida Museum of Natural History da purakhiba matamdagi wari asigi turning point lakhibani masidagi khangba ngamkhi madudi mining mafam asidagi fangkiba posak asi u akangba masa natte haibasi aduga masigi structure asisu crocodile gi spine ga match oide pochak asibu hojik matamgi Anaconda amadi python gi saru singa compare tawraga yengluba matamdadi structure asi chap manaramkhi adubu Anaconda saru dagidi saruk ahum lom chawba hengani mikup asidagi scientist singna saru asi lingi saruni haiba confirm tokhibani left side ta leiriba asina Titanoboa gi saruni aduga right side ta leiriba asina hojik matamgi Anaconda gi saruni science ki world asidadi size asi aduki matik maru oi aduga Titanoboa na mamang da leiramba history kaya gi record chu thugaiki expert singna lin asi kayamuk sanglamgani haiba asi khangtoknaba mathematical model gi mateng lokhi calculation asi gi matungda lin asi chaurakna 42 dagina 50 feet fawba sanglamgani hairi masi ngasi gi Anaconda dagi saruk ani muk sangba hengani Titanoboa lin asi sangba khakta nate lin asigi weight asisu car amagi arumbaga managani aduga Anaconda gi arumbadagi saruk tara hena lumlibani masigi discovery asi Prithvi sinba thungna paw yongnakhi masida aikoina khangningliba asi lin asi kayamuk chawbage haiba asi khak nate lin asi karigi asuk chawribano aduga ngasi gi lin sing asina asuk yongna chawba ngamdriba karigino haiba asisu khangningba fawi wahang sing asigi isam samba pakhumdi weather haiba asini lin sing asi ectothermic haibadi cold-blooded animals ni aikoi miyoi bagi hakchang sing asi warm oina thamnaba hakchang manungdagi heat generate toba ngami adubu lin sing asidi masagi body sahannaba honabada environment gi temperature da depend towi biology gi simple principle ama leiri madudi environment asida sabe heliba makai cold-blooded animals sing asigi metabolism asi faster oiba heli faster metabolism haibadi isam samna more energy digest more food
grow faster amadi larger body support haiba asini Titanoboa gi discovery asina expert singda anova lin makhal ama thengnahanbata natana matam adugi weather gi thermometer ama phangbaga manahali Titanoboa gi giant body asina takpadi ngasi dagina sahi 60 million muki mamangda Colombia gi masigi mafam asigi temperature asi ngasi gi temperature asi dagi aduki matik sabai heli haiba asini matam adugi temperature asidi sahi supa ayuk nungthil numidang khaktana 32 degree celsius asi dagi tadana adumak lei 32 degree celsius asina average temperature oiragadi humidity asisu aduki matik wanglambani masina sor honba fawba waga doribani forest asi matam chupada uwana kupsinba yamna saba forest amani masigi asaba weather asina Titanoboa bu asuk chawba lin ama oibada mateng panglibani hojiki Amazon forest asigi environment asidi jiba panba singna leibada chap chaba environment weather ni adubu masi Titanoboa gi oinadi yamna aingba weather ama oigadoribani maram asina ngasigi Amazon forest ki weather asida Titanoboa asi hingduna leiba ngamloi lin asigi achauba heavy body asida darkar oiriba energy asi fangloi aduga amaromdasu asuk chawba lin asigi chanabasu adum marang kaina saramgani aduga masida ikoina khangningliba asina Titanoboa asi matau karamna hunting tobage haiba asini asuk chawba heavy weight oiba lin asi leikang dadi lengbo fawba ngamloi aduga khara khajik hek lengubadana masa matanda sijagadoribani maram asina Titanoboa asi ising manungda leiba jibani aduga ising manungda leiba jibasing faraga chai haiba sisuni Titanoboa gi heavy body asi ising manungdadi tauraga lei masina lin asi lightweight oihali Titanoboa asi ambush predator ni ising manung asida subnatagi makok asi khaktamak litkhatlaga lengdana leigani aduga mahaki machinjak oigadoriba prey adu lakpa ngaiduna lei pung kaya ama natragana numit chupa ama ngaibasu yawi lin asigi body asi camouflage oi maram asina leiruba mafam adugi color change tawduna machinjak lakpa ngai aduga hek lakpaga speed thuna attack towi scientist singno masibu biomechanical models ta estimate tawbada khangba ngamki madudi Titanoboa na attack tawba matamda PSI gi pressure asi P hairi masigi pressure asi aikoi miyoibagi haksangda African elephant ani na netharakpagi pressure aduga managani Titanoboa gi attack asida pressure asina prey adugi saru sayang loinamak thudei aduga blood circulation asi khudakta lephanduna hatoi 60 million years ki mamangda masigi tropical forest asida Titanoboa gi favorite food asi giant turtles amadi giant crocodile asini Titanoboa gi maya asisu aduki matik strong oi masina turtles singi cell asi irai line asi khaiba ngami aduga crocodile achowa sing asisu irai line faraka chathokpa sungami masina Titanoboa asi matamadugi hunter oiramgani haiba asini masida yamna interesting oiba ama hairagadi lin singi fossil discover tawba matamda khwaidagi thiba luba pakna phangandaba part ama hairagadi lingi makok skull asini lingi skull singasi yamna kaiganba saru makhalamani lin singasi hek sibaga makhoi skull singasi hana tummaga mangkhini Titanoboa gi discovery asidasu ahan ba chahi khara amadi expert singi manakta subnadagi Titanoboa gi spine saru asi khaktamak discover tokhibani maram asina discovery asigi horokpa matamdadi Titanoboa gi proper face structure asi kamaina toromgani haiba khangba ngamkhide aduga matau karamna hunting toromba yai haiba asisu properly haiba ngamlamkhide adubu 2011 da intern George Monero na Serazondagi Titanoboa gi skull asi discover tawba ngamkhi masi once in a lifetime discovery gumbani skull asigi structure asina takpadi Titanoboa asisu hojik matamgi Anaconda gumna jo dislocate tawba yai haiba asini maram asina Titanoboa gi skull asidagi saruk ahum hena chawba prey singbu irai laina yosinba ngamalli Titanoboa gi brain gi size asi aduki matik pi adubu yamnadi surf oi mahaki body asida pit organ yawi masina atopa sa singi body dagi thoklakpa heat sense toba feel toba ngami masina Titanoboa asi amamba numidangi matamdasu hunting toba irai laina ngami ising asi Titanoboa gi oinadi yamna maru oi ising asina mahaki body lenghanba ngambata natana hunting tawbada su mateng ohelibani matam aduda Titanoboa gi life asi
perfect balance oina lei haiba asini. Rainforest asigi heat asina mahaki strength piba aduga ising asina mahaki body weight asibu light ohenba asini. Aduga masida aikoina makha tana amuk khangningliba asina asuk perfect oina leramba mapangan kanba mahakpu sabinaba jiba leitaba Titanoboa asi matau karamna extinct oikibano haiba asini. Pitribi asi matamgi matung ina change togi adubo Titanoboa asidi matamgi matung ina change toba ngamkhide. Paleocene period ki matungdagi di Pitribi asi tapna ingtharakhi masina cold-blooded animal singi oinadi thawai mangmagi masak ama oihali. Titanoboa gi metabolism asisu environment gi heat asida depend towi. Maram asina rainforest asida temperature hantharakpadagi Titanoboa gi metabolism asisu slow down oirakhi. Digesting process matam sangba helakhi. Masina Titanoboa gi strength mapangal hantharakhi. Mahausagum mapangal kanna sadhanba ngamlamkhide. Rainforest asida temperature khak hantharakpada natana mafam asigi entire ecosystem asisu change torakhi. Rainforest asida Titanoboa na leibada perfect waramba mafam sing asisu tapna dry osilakpa ising kangsilakibani. Masiga loina na period asidadi Pitribi asida mammal sing asisu masing yamba henjilakhi. Hana Titanoboa na charamba chinjak kaya ama mammal sing na chathokpa horakhi. Matau asumna tapna Pitribi asi change torukpadagi matam amada Pitribi gi khwaidagi chawba lin ama oina leramkhiba Titanoboa asi extinct oikibani. Marup mayam ngasigi di video asi matang asida roisilage mayam gidamakta anoba video ama muk puduna laksage.